ngasi October tang 10 thangja numit ki Imphal da phongba pawche khari headlines pathokcharage taminarasi. COVID-19 positive oiba mi ahum leikidre leikidaba masing 63 sure. NSU lambi thingba yauna khongjang kya changsin khre yum manga thugairamle. NSU Protection Committee gi mihu chinga Chief Minister Biren ga unakre. AR ga lalahubgana more lambi da lalonba sing ukai takle. Imphal more lambi AR na tawning bata tawre. By election mea da IAS amasung MCS sing paktaknana transfer tawkre. Pripaki nifumdoi suba mapokumon pangtokre. India na mai pakna IAF ki anti-radiation missile changyeng tawkre. IM gi waroisin purakpada state asigi makal amatada akaiba piba yaroi MPCC. Kangpokpi gi DC na Imphal West ki lamda 144 chalaiba government ayaba pibra committee. Pakistan gi ISI da fighter jet ki okupasing piba employee phakre. Lan kan khalakibada Moscow na Armenia amasung Azerbaijan wari sananaba sinkre. Spain gi Rafael Nadal France Open Grand Slam Tennis Tournament ki nupagi singles kanglupta final changkre. Amasung K9 amadi Swastik na French Open Women Singles Final sanarani. Thank you.